Thai na adungai mige lage kusam naringagi matam amani. Kaina kaubu khungang amakak lairami, maphamasi mi pakna tadaba khungang amani. Umang wamang kaya nasu ikoy-koy na layba lamdam amani. Lamdam adugi senjaw paiba toman kauba nupama lairami, aduga yamna lairaba, kamton kauba nupama su lairami. Kamton, mamaga makoy anika layjaba imungni. Makoygi imung se yamna lairaba imungni, jak phawa nongmada jara anirak suna jajaba phangba natjade. Kamton du ayuki chakchaji khara du charaba tungda mamagi manakta laktuna hairare. Ima, nacha muthoknaba tawrkhige. Ngasidi tada tomana makoyda khara ngana law. Pojay kita loisinse hai. Aduga selsu aigi awamal oina matik chana pige haina haibani. Aduna nacha chalukhige ima. Kamtongi mama laibi adu tathak majada yengladuna haireklami asumna. Chathoro. Imana pangal sekandana. Thabak suba nomba tawgani haibasu leitre. Kamton, ima upay amata leitre. Ima upay sunay hik leitre. Kamton na mamada yengduna haireklami. Ima, se, adugidi kariso wagano. Najay chawrabasidi. Aini imabu nungayna thamnaba hotnagadoribani. Adum imabu nungayna lehenba ngamnaba sinduni. Ima na ibu pikningaydagi wana chawnaba yopirakpani. Aduna nachana imabu sa hawjikti nungayna thamnaba hotnaraduni kana. Laibidu machagi wadugi pakhumpirai. Thamduni. Ima sune ichagi mapan chaduni. Ado pharise. Nangnane Horen toman hoida chatpado aduda tare senja matik chana piraklabadi. Khungi kaithe machadomda hairap changlau. Haying ayuki cheng amata laitrabani. Adunane chengdo kharata walo. Nangna sel kharaduna. Hoima, sen mapirabadi soidana walaki chengdo. Chalo. Nangi thabakto imagi kamton. Hoima. Kamton du tapna thokre, laibi machana thokhiba chatkibadu adum yengduna leijahori, mangongi maji adudagi. Ngaihaki matungda kamton du toman hogi mayum yauri. Tomal khogi mayum se adup nana sabani. Jekna mak saba natrabasu ugi yum oina tawbani. Ubakna nana saba yumni. Aduki mating ningthina luna nana so thamjaba yumni. Kamton bu lakpa tomana hana ngaiduna leirami. Kamton bu urabada tomalna. Laklabra kamton. Nang lakpa ngairam libani ni aigise. Aidi nang say lakpa laklaroidra haina khalurenge. Ado hojikti edana. Kamton suba kumpirai. Lakjaya tadoman. Matam khazikti kuyong nakre. Warobiba yade ko. Yaida kaide dugidi. Miyueba khudingma matam chapchabi ngakna chatpa ngamba kana sulayban nati. Ado phare. Nangsu laklabanina manungda changna sira kamton. Hoi tadoman changna sedum. Kamton amadi toman makoy anidu toman khoygi imungda changlaklami. Aduga toman na kamton bu ka amada puraklaga chap lepe. Ka adu pojay mayam ama maphamarang khangdaba makhay chaduna laybasu uri. Toman na kamton da yengduna haireklami. Tu, kamton, charibasing ase nang loisilu nana. Asitangni nangi thabak haibabo. Awaba thabak karisu nateda. Tare senjasu aina nangi matik chana pigani. Thabak singsay nangna nana loisinbada. Kamton do toman da yenglaga khumlai. Hoi phani tatoman. Ai loisinjarage loina. Phare. Adudi loisinjahuro. Thabak hauro kamton. Hoi phani. Kamton wa makha ahen bata thada chariba kholiba sing adubo loisinba haukre. Tomanso mapana thorak tuna leiri. Tuminna machi amada. Ngaihaki matungdadi ka adu kamtona loisinbadagidi sit nana nankre. Mikup kharagi matungda kamtona toman bu kauraduna ka adubu yenghalle. Kamtona yengbiyo. Tatoman yarabra. Ka singase masana labra haibado munna yengbiyo. Tomando muna kado yenglai harauri khazik kado bu ubada pumnan hik nale. Toman nokmi machino tawduna haireklami. Yare kamton. Chap hek jari.
ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯈꯝꯇꯣꯟ ꯅꯣꯛꯐꯦꯠꯇꯪ ꯇꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ, ꯑꯗꯨꯗꯤ ꯇꯥꯗ, ꯑꯩꯒꯤ ꯇꯔꯦꯠ ꯁꯦꯟꯖꯥꯗꯣ ꯄꯤꯕꯤꯔꯣꯕ꯫ ꯇꯣꯃꯥꯟꯗꯨ ꯇꯞꯅ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯟ ꯈꯔ ꯂꯧꯊꯣꯔꯛꯇꯨꯅ ꯈꯝꯇꯣꯟꯗ ꯄꯤꯔꯛꯏ꯫ ꯁꯦ, ꯑꯁꯤꯁꯦ ꯄꯨꯔꯣꯀꯣ ꯈꯝꯇꯣꯟ꯫ ꯍꯣꯏ ꯇꯥ ꯇꯣꯃꯥꯟ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ꯫ ꯆꯠꯂꯣ ꯊꯣꯛꯆꯔꯣ꯫ ꯈꯝꯇꯣꯟꯗꯨ ꯇꯣꯃꯥꯟꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯝꯇꯣꯟ ꯀꯩꯊꯦꯜ ꯃꯆꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯊꯧꯗꯣꯛꯅꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ꯫ ꯈꯝꯇꯣꯟꯅ ꯀꯩꯊꯦꯜ ꯃꯆꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯎꯔꯨꯔꯦ ꯅꯨꯄꯥ ꯅꯍꯥ ꯈꯔꯁꯤꯡꯅ ꯂꯥꯏꯔꯦꯟ ꯍꯥꯇꯝ ꯃꯆꯥ ꯑꯃꯕꯨ ꯋꯥꯁꯥꯗ ꯁꯥꯡꯅ ꯇꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯍꯥꯠꯀꯗꯧꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ꯫ ꯈꯝꯇꯣꯟ ꯃꯇꯧꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯊꯨꯅꯃꯛ ꯌꯥꯡꯅ ꯆꯪꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯗꯨꯒ, ꯀꯔꯤꯅꯣ ꯃꯔꯨꯞꯁꯥ, ꯀꯔꯤꯒꯤꯗꯃꯛꯅꯣ ꯅꯈꯣꯏꯅ ꯂꯥꯏꯔꯦꯟ ꯍꯥꯇꯝ ꯑꯁꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕꯗꯤ? ꯀꯔꯤꯒꯤꯅꯣ? ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯃꯈꯣꯏꯁꯨ ꯖꯤꯕꯅꯤꯅꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯀꯔꯤ ꯇꯧꯔꯒꯦ? ꯑꯩꯈꯣꯏꯅ ꯂꯥꯏꯔꯦꯟ ꯑꯁꯤ ꯍꯥꯠꯂꯒ ꯍꯥꯠꯅꯤꯡꯗꯅ ꯍꯥꯠꯂꯤꯕꯅꯤ, ꯃꯔꯝ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯍꯥꯠꯀꯦ ꯌꯥꯎꯅ ꯍꯥꯠꯂꯤꯕꯅꯤ ꯐꯥꯕꯒꯤ꯫ ꯃꯔꯨꯞꯁꯤꯡ, ꯂꯥꯏꯔꯦꯟ ꯑꯁꯤ ꯍꯥꯠꯀꯅꯨ, ꯃꯈꯣꯏꯁꯨ ꯖꯤꯕꯅꯤ, ꯍꯥꯠꯄꯤꯒꯅꯨ꯫ ꯃꯈꯣꯏꯒꯤꯁꯨ ꯁꯪꯁꯥꯔ ꯑꯃ ꯂꯩꯖꯔꯤꯕꯅꯤ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯨꯝꯕꯅꯤ, ꯑꯗꯨꯅ ꯍꯥꯠꯄꯤꯒꯅꯨ, ꯃꯈꯣꯏꯁꯨ ꯃꯔꯨꯞꯁꯥ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, ꯀꯔꯤꯅꯣ ꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯕꯒꯦ? ꯑꯩꯈꯣꯏꯒꯤ ꯀꯨꯁꯤꯅꯦꯁꯦ, ꯀꯨꯁꯤ, ꯍꯥꯠꯇꯧꯔꯦ ꯑꯩꯈꯣꯏꯗꯤ, ꯑꯗꯨꯝ ꯂꯥꯏꯔꯦꯟꯁꯦ꯫ ꯈꯝꯇꯣꯟꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯁꯦꯡꯅ ꯈꯝꯇꯣꯟꯁꯤ ꯖꯤꯕꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ, ꯑꯗꯨꯅꯅꯤ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯦꯟ ꯑꯗꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯕꯗꯨꯗ ꯃꯍꯥꯛꯅ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕ, ꯊꯤꯡꯂꯤꯕ꯫ ꯈꯝꯇꯣꯟ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯤ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯈꯔꯗꯤ ꯃꯐꯝ ꯑꯗꯨꯗ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯈꯜ ꯈꯟꯊꯔꯨꯔꯕ ꯃꯇꯨꯡꯗ, ꯐꯔꯦ ꯃꯔꯨꯞꯁꯥ, ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯋꯥꯁꯥꯗ ꯇꯤꯡꯗꯨꯅ ꯄꯥꯏꯔꯤꯕ ꯂꯥꯏꯔꯦꯟ ꯍꯥꯇꯝ ꯑꯁꯦ ꯍꯥꯠꯂꯅꯨ, ꯑꯩ ꯅꯈꯣꯏꯒꯤ ꯇꯔꯦꯠ ꯁꯦꯟꯖꯥ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯒꯦ꯫ ꯈꯝꯇꯣꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯈꯝꯇꯣꯟꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, ꯁꯦꯡꯂꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯑꯁꯦꯡꯕꯒꯤ ꯁꯦꯟꯕꯨ ꯄꯤꯒꯗ꯭ꯔꯣ? ꯁꯦꯜ ꯄꯤꯅꯤ ꯍꯥꯏꯔꯕꯗꯤ ꯂꯥꯏꯔꯦꯟ ꯑꯁꯦ ꯍꯥꯠꯂꯔꯣꯏ, ꯅꯪꯒꯤꯗꯨꯝ ꯑꯣꯏꯖꯔꯣ꯫ ꯁꯦꯡꯉꯤ, ꯁꯣꯏꯗꯅ ꯁꯦꯜ ꯄꯤꯒꯦ꯫ ꯅꯈꯣꯏ ꯂꯥꯏꯔꯦꯟ ꯑꯁꯦ ꯍꯥꯠꯂꯅꯨ, ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯤꯔꯣ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯈꯝꯇꯣꯟ ꯁꯦꯟꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯁꯦꯜꯗꯨ ꯎꯔꯕꯗꯗꯤ ꯌꯥꯔꯛꯂꯤ꯫ ꯑꯗꯨꯝ ꯇꯧꯅ ꯈꯝꯇꯣꯟꯅ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯀꯜꯂꯛꯂꯤ꯫ ꯃꯥꯒꯤ ꯉꯁꯥꯏ ꯇꯣꯃꯥꯟꯅ ꯄꯤꯔꯛꯄ ꯁꯦꯟꯁꯤꯡ ꯑꯗꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯄꯤꯊꯣꯛꯂꯝꯂꯒ ꯂꯥꯏꯔꯦꯟ ꯍꯥꯇꯝ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏꯗꯨ ꯀꯜꯂꯛꯄꯅꯤ꯫ ꯈꯝꯇꯣꯟꯅ ꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯈꯧꯖꯥꯎ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯊꯥꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯊꯧꯗꯣꯛꯅꯤ ꯊꯣꯛꯂꯤꯕ, ꯈꯪꯍꯧꯗꯦ꯫ ꯂꯥꯏꯔꯦꯟ ꯍꯥꯇꯝ ꯑꯗꯨ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯈꯪꯍꯧꯗꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯝꯇꯣꯟꯗꯤ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ, ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯂꯥꯏꯔꯦꯟꯗꯒꯤ ꯑꯣꯜꯂꯛꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ꯫ ꯂꯥꯏꯔꯦꯟꯗꯒꯤ ꯑꯣꯜꯂꯛꯄ ꯅꯨꯄꯤ ꯑꯗꯨ ꯇꯞꯅ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯈꯝꯇꯣꯟꯅ ꯌꯦꯡꯂꯛꯏ꯫ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ, ꯊꯥꯒꯠꯆꯔꯤ, ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣ ꯑꯁꯤꯁꯦ ꯂꯧꯁꯤꯜꯂꯣ ꯏꯕꯨꯡ꯫ ꯋꯥ ꯑꯗꯨ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯟ ꯑꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯔꯪ ꯂꯪꯕ ꯃꯇꯨꯝ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯈꯝꯇꯣꯟ ꯏꯉꯛ ꯉꯛꯅ ꯂꯥꯏꯔꯦꯟꯅ ꯑꯣꯟꯕ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯏꯔꯪ ꯂꯪꯕ ꯃꯇꯨꯝ ꯑꯗꯨꯕꯨ ꯂꯧꯏ ꯑꯗꯨꯒ ꯋꯥꯍꯪ ꯑꯣꯏꯅ ꯑꯁꯤꯃꯁꯨ ꯍꯪꯂꯤ, ꯀꯩꯅꯣ ꯁꯤꯕꯣ? ꯑꯗꯨꯒ ꯅꯪ ꯀꯅꯥꯅꯣ? ꯀꯩꯅꯣ? ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯂꯥꯏꯔꯦꯟ ꯑꯣꯜꯂꯝꯃꯗꯥꯏꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ? ꯁꯤ ꯀꯩꯅꯣ? ꯂꯥꯏꯔꯦꯟ ꯑꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯄꯥꯏꯔꯤꯕ ꯃꯇꯨꯝꯗꯣ ꯌꯥꯏꯅꯦ ꯌꯥꯏ, ꯊꯣꯛꯎ ꯍꯥꯏꯔꯤꯕ ꯃꯈꯩ ꯊꯣꯛꯎ ꯌꯥꯕ ꯌꯥꯏꯅꯤ꯫ ꯑꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯕꯅꯤ, ꯑꯩꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ, ꯑꯩꯒꯤ ꯊꯋꯥꯏ ꯍꯤꯡꯍꯟꯕꯤꯕꯒꯤꯗꯃꯛ꯫ ꯑꯩꯒꯤ ꯃꯤꯡ ꯏꯔꯥꯏꯂꯩ ꯍꯥꯏꯅ ꯀꯧꯏ꯫ ꯑꯩ ꯈꯨꯜ ꯑꯁꯤꯒꯤ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯂꯩꯈꯥꯗ ꯂꯩꯕ ꯂꯥꯏꯔꯦꯟꯄꯨꯡꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯩ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩ꯫ ꯑꯣ꯫ ꯈꯝꯇꯣꯟ ꯃꯁꯥꯗꯨ ꯏꯉꯛ ꯉꯛꯄꯒ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩꯗꯤ ꯍꯥꯏꯔꯤ ꯇꯞꯅ ꯑꯗꯨꯃꯛ꯫ ꯐꯔꯦ, ꯆꯠꯂꯒꯦ ꯑꯩꯁꯨ꯫ ꯑꯩꯕꯨ ꯑꯩꯒꯤ ꯄꯂꯦꯝꯅ ꯋꯥꯅ ꯉꯥꯏꯔꯝꯂꯒꯅꯤ꯫ ꯅꯪꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯎ꯫ ꯅꯪꯒꯤ ꯃꯇꯦꯡ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ꯫ ꯑꯩꯒꯤ ꯀꯣꯂꯣꯏꯃꯤꯡ ꯑꯁꯦ 3 ꯀꯧꯕꯤꯔꯣ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ
nangi nakta mitna kuppada leplarage soidana nangi mateng taunaba. Ha hoi korake soidana kaujarake Rajkumari. Khamton masado ithak thakatba ama yauri. Adum oinamak Rajkumari irarai maso munna amukha Khamtonbu yinglamlaga Lairen amuk onduna thuna yana chatkre mafam adudagi thadoktuna. Mikup khara lairaba matungda Khamtondu mayumda yauri. Mayum hek yaubaga mamada yai adubu uttuna wari pumba mama laibigi mafamda tamlammi. Mama laibi sumachagi wari aduda pukning changna tari. Khamton yai adubu thangatuna yengna hairei. Ima, tu, masise, masigi yaise. Thou hairu makai, thou haibi yai ni haina mana hairamani. Nupi Rajkumari aduna. Ima, masigi yaise. Asimu maki, thou hairu makai, thou prahaibado, yengsire ima. Hauji yengsira. Laibisu hairakli. Haigumdane imagi Khamton yengse mukta, haiduna yengu. Yai sigi mahi mayaido khangdoksi. Haujik taseng nabu chumlibra mana haibado yengsi tau hayu. Hoima. Khamton tapna yai aduda asumna hairammi. He yai. Haujingmak ima aikoi nigi chak chaluk phajaba ma thuhe. Swa. Wahai asi haiduna yai adu langi. Haibaga taubaga khudak aduda laibi amade Khamton makhoi anigi mitmang adumaktada chak chalu phajaraba ani thorakle. Matawadu ubada mama macha anido harawbana loiri. Thunamak chak chaluk adubu chaba yabra haina yengi. Chasili chak adu phanadum hauduna leiramli. Adum tonu numit adudagi hauna mama macha anido chaba thakpa watana. Yai adugi mapan adudagi nungaina leiratli. Mayumsu numit manganigi matungda phajaba ma sakre yai dugi mateng lauduna. Khamton mama machagi matawsing adubu ubada laikaigi misingdi angakpa poknari. Aduk lairaba pattatlamba mama macha makhoi anina mataw karamna asuk atenba matam asida karamna thuna nungaina laikhalakliba asida natana yum sarakliba haina tare thokna khanarai laikai adugi miyamado. Nongmadi Khamton hoigi yumthangnabagi mabuk phatraba nupa aduna yengtadi yenglage karam tawrino khangdoklage haibagi mawongda ahingda lumduna Khamton khoigi yumda lakle. Khamton maso numidangi matam oirabanina kanasu uraroi khanglaroi haibagi matada phongna mapana thoraktuna yai aduda asumna hairammi. He yai. Hayeng ayukit thaknaba imai khoinigi phajaraba sangom chakpu ani tho'uhe swa. Wahai se haiduna yaidu langi. Thoksu thorai phajaraba sangomgi chapru ani. Matawsing adubu lumduna yengliba phataba nupa adudi ngakpana loiri. Khamton madi tumina amuk sangomgi chapru ani dubu pusili aduga imungda changlakle. Yumthangnabagi mabuk phatraba nupa aduso lumduna tumina Khamton tawriba pumba thonawdagi yenglammi. Khamton du magi yai adu magi kagi phiyang khokta yaliba phurit aduda hapjinkre. Aduga madi adu maphamungda kaduna ningaidana tumthakre. Masigi tanja asi lauduna phattaba nupa aduna thona adudagi kansinduna namdana changlaktuna tapna laklaga puri khaw manungda hapkiba yai adubu lakthokle. Aduga yai dubu huranduna mafam adudagi thorakle. Mabuk phattaba nupa adu nokmi machinda soli asumna. Sina nidana mana nungaina leidiba. Sina niba. Khangni aisu ngasidagi ina khunba senyam paiba mi haibado oidonido oidoriba aise senjau paiba haibado. Huranba mabuk phattaba yumthangnabagi nupado harau nokmi sattuna mayumda changkhre. Nongali Khamton mamabu tumba haudokle aduga machin makhya sengma loiraba matungda ngarang mana thoalamba sangom adu mamada pithaklami aduga Khamton na hairaklammi asumna mamagi maphamda. Ima, ngasidi kari mathen chasige hayu. Ima na apamba chaningba ama. Laibi su moli ingna khummi. Yareda. Ima gi de ama hekta. Ado Khamton nangi yai. Nangna pairu pasak ado seksin khomjina thamu payu ko. Manghan tahanganu. Karigumba maduna mangkhrabadi. Ima jagi punsidi loire ko pumloi hek loire. Haujin nungairi nina tawribasing ase loina makidoribani swai launa
Mase gyan tau ko munna khangjilu. Ima, nacha lonya khangi kedorage. Adugibu. Nacha na cheksina thamliye. Ima, cheksina yam cheksina yaido. Thambu thamlabadi phari imagini. Khamtonu ngaihaki matungda mamagi manaktagi thorakle. Aduga masado sengdokpa irumai thaba tawraba matungda magi kada changlaktuna mana ngarang yai hapkiba purit adu tap logna silli. Aduga purikhaw aduda sat humduna yai adu logthoke haina tawrakpani. Adubu purikhaw adu humluba matamdadi yai adu yaromdre. Yai yaromdaba aduda khamtondu mihun tharak hungatkre. Pakhatpana masado ayaukre. Thuna mag magi kadu ko chatchatuna yai adubu thiraki thuna. Phana kuina thiba yaba thira phawbada phangba kauba leitre. Khamton matha sathina sari. Yai lairamdabagi wafam adu mama laibida tamlare. Laibi masu makokta makhut hapli. Laibi machada hairak-lami. Imagi khamton adudi karam tawni. Yai adu tasengna mangkhraba haimi nangbo. Khamton nungaitana khummi. Ima mangkhre. Mafam khangkhidre. Ngarang aina aigi purikhaw asida haptun thamlambani. Adubu lairamdre ima. Hauji nachani yingmu matamdadi yauramdre yaido ima. Laibidu machagi wadu taraga thamoi laiman ori. Khamtondu yai mangkhiba adugi wakhanda ungdunata leiri. Chaksu chakhidre. Asumna numit adumadi haujinkre. Aduga kaya thangda ningsinglaki adungai Rajkumari irai laina mangonda hairamu wafam adu. Karigumba mana awaba taraba matamda mabu ningsingbiru haina hairambadu. Madu ningsinglatuna khamton magi wakhalda asama lakpagum tawi. Thuna ma khamtondu lamhang amada lakli aduga Lairen onbi Rajkumari mabu kaurari. Hada Rajkumari irai. Rajkumari irai. Aina nangbu kauriye. Aigi punsi awaba tari. Aigi awaba se amuktadi tingbang biyuba. Rajkumari irai. Nangbu aina kauba se tabi bro. Mafam aduda mina kuppada Lairen onbi Rajkumari irai adu khanghaude thorakli. Hairare asumna. Hayo tase ibung nangna ibu kaubadi kari awaba tarabagi haibiyo aingonda. Aihak tingbangzagi soidana. Awabadubu kokthokpigi soidana. Khamton latli Rajkumari irai mangonda yengduna hairak-lami. Rajkumari, aigi. Khamton magi yai mangkhibagi wari pumba Lairen onbi Rajkumari irai mangonda tamlammi. Rajkumari irai masu wari do tarba matungda muna wakhan tawduna hairak-lami asumna. Aduk tangba, aduk mama laiba posaktudi karigi nangna jaksina thamdi. Onthoida ko. Nangse onthoida. Yengoi, ai hairagi. Nangi yaido, huranba, laukiba misak ado. Aduga amana, yai magi mahima yai pumasu, chamhanlagi aina. Khamtonu Rajkumari irai laida yengduna. Haibiyo Rajkumari, kananano. Karama misak nano, aigi yai adubu huralibase. Aigi yai huranbase, kanano haibiyo Rajkumari. Rajkumari irai tapna hairak-lami. Hairage muna taro. Atay kananati. Nangi yaibu huraliba misak ado. Nangi yumthangnabada layba. Mabuk phataba mahak adunani. Mahak nane nangi yaibu huranbani. Numidangi matamda mana laktuna hukhibani. Lona hukhibani. Khamtono yamna ngakpa matawda hairaki. Ha, kari haiba Rajkumari. Mane ibong, mahak nane. Adubuni ibong. Haujiti yaidugi kanaba karisu leiraroyi. Aini yai magi mahima yai pumba chingsinkrabani, chamhankrabani pungcham. Aduna hanagum yai ado. Thu haiba makai kaisu thoklaroyi. Adum icham chama posak amagumna taduna toklagadabani. Khamtondu tuminna lay. Lairen onbi Rajkumari irai madi. Wa hairakli adummak. Phare dudi ibung. Hauji ibungna pamlibase karino haibiro. Aingonda ai tasengna tingbangjaragi. Ai ibungi apamado ningmathung hanjaragi. Khamtondu wakhan tawi aduga tapna hairak-lami. Rajkumari, hanigi matawgum aigi inaw-nawba mahi mayai chenba yai amatang pibiyuba. Aigi yai amatangga pibiyuba. Ibong, adugi yaidudi yamna tangi. Amakhakta oina laibani.
ꯑꯅꯤꯁꯨꯅꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯕꯨꯡꯗ ꯄꯤꯈ꯭ꯔꯕꯗꯨꯅꯤ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯌꯥꯏꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇꯦ ꯏꯕꯨꯡ ꯋꯥꯔꯧꯕꯤꯅꯨ ꯑꯩꯕꯨ ꯑꯩ ꯃꯗꯨꯃꯗꯤ ꯉꯝꯖꯔꯣꯏ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯈꯝꯇꯣꯟꯗꯨ ꯃꯊꯥ ꯁꯥꯔꯤ ꯃꯥꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯗꯨ ꯏꯐꯛ ꯑꯃ ꯐꯛꯆꯤꯟꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯎꯄꯥꯏ ꯑꯃꯇꯪꯗꯤ ꯇꯧꯕꯤꯌꯨꯕ ꯑꯩꯒꯤ ꯏꯃꯨꯡ ꯑꯋꯥꯐꯝꯗ ꯑꯃꯨꯛ ꯅꯧꯅ ꯇꯥꯔꯗ꯭ꯔꯥ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩ ꯇꯨꯃꯤꯟꯅ ꯂꯩ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯏꯕꯨꯡꯒꯤ ꯏꯃꯨꯡꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯅꯕꯒꯤ ꯂꯝꯕꯤ ꯑꯃꯈꯛꯇꯤ ꯂꯩ ꯃꯗꯨ ꯑꯩꯅ ꯍꯥꯏꯒꯦ ꯏꯕꯨꯡꯅ ꯌꯥꯕꯤꯒꯗ꯭ꯔꯥ ꯈꯝꯇꯣꯟꯁꯨ ꯈꯨꯝꯃꯤ ꯀꯔꯤ ꯀꯔꯝꯕ ꯂꯝꯕꯤ ꯍꯣꯏ ꯌꯥꯒꯅꯤ ꯌꯥꯅꯤ ꯍꯥꯏꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯌꯥꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩ ꯁꯣꯗꯨ ꯑꯃꯨꯔꯛꯇꯪ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯈ꯭ꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯏꯕꯨꯡ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯅꯁꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯟꯒꯅꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯒꯅꯤ ꯂꯟ ꯊꯨꯝꯅ ꯄꯤꯛ ꯊꯟꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯝꯇꯣꯟꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩꯗ ꯌꯦꯡꯂꯛꯏ ꯃꯨꯟꯅ ꯑꯗꯨꯒ ꯀꯔꯝꯅ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯪꯗꯤ ꯃꯤꯁꯨ ꯅꯠꯇꯅ ꯅꯪꯗꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯨ ꯅꯠꯇꯅ ꯔꯥꯖꯀꯨꯃꯥꯔꯤ ꯏꯕꯨꯡꯅ ꯍꯣꯏꯗ ꯌꯥꯔꯦꯗ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯊꯣꯛꯄ ꯂꯣꯏꯅ ꯐꯅꯕ ꯁꯤꯜꯂꯛꯀꯦ ꯈꯝꯇꯣꯟ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯤ ꯑꯗꯨꯒ ꯌꯥꯔꯦ ꯑꯩ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡ ꯑꯩꯒꯤ ꯇꯨꯡ ꯏꯟꯕꯤꯔꯛꯑꯣ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯃꯐꯝꯗꯒꯤ ꯕꯣꯔ ꯅꯤꯗꯨꯅ ꯑꯩꯒꯤ ꯃꯌꯥ ꯅꯤꯃꯤꯟꯅꯔꯨꯁꯤ ꯑꯗꯨꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯃꯃꯥꯡꯗ ꯅꯪꯕꯨꯁꯨ ꯁꯛ ꯇꯥꯛꯀꯦ ꯑꯩꯒ ꯅꯪꯒꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯍꯟꯒꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯃꯉꯣꯟꯗ ꯀꯔꯝꯅ ꯑꯩꯅ ꯅꯈꯣꯏꯒꯤ ꯂꯥꯏꯔꯦꯟ ꯄꯨꯡꯇꯝꯅ ꯆꯠꯀꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯗꯨ ꯑꯣꯏꯊꯣꯛꯂꯣꯏ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩ ꯆꯠꯄ ꯍꯩꯔꯣꯏꯌꯦ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩꯗꯨ ꯅꯣꯛꯃꯤ ꯇꯧꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨꯋꯣ ꯏꯕꯨꯡ ꯑꯩꯒ ꯆꯠꯇꯧꯕꯅꯤ ꯑꯩꯒ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯇꯨꯔꯦꯟ ꯑꯗꯣꯝꯗ ꯂꯥꯛꯑꯣ ꯈꯝꯇꯣꯟꯁꯨ ꯏꯊꯛ ꯊꯛꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩ ꯑꯃꯗꯤ ꯈꯝꯇꯣꯟ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯔꯦꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯇꯨꯔꯦꯟ ꯌꯧꯔꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡ ꯃꯁꯤꯒꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯊꯗꯨꯅ ꯐꯥꯎꯔꯒ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨ ꯈꯨꯟ ꯃꯆꯥ ꯂꯥꯏꯔꯦꯟ ꯄꯨꯡ ꯍꯥꯏꯕꯗꯨ ꯈꯝꯇꯣꯟꯗꯨ ꯉꯛꯅ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯔꯝꯅ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯔꯣꯟꯅꯨꯡ ꯑꯁꯤ ꯂꯥꯟꯊꯒꯗꯧꯔꯤꯕ ꯀꯔꯝ ꯇꯧꯗꯧꯔꯤꯕ ꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩ ꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ ꯑꯩꯅ ꯂꯩꯔꯤꯉꯩ ꯏꯕꯨꯡꯅ ꯋꯥꯕꯤꯒꯅꯨ ꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯩꯒꯤ ꯈꯅꯥꯎ ꯃꯅꯨꯡꯗ ꯏꯕꯨꯡ ꯂꯩꯕꯤꯕ ꯇꯥꯔꯦ ꯈꯝꯇꯣꯟꯗꯨ ꯆꯃꯝꯅꯅ ꯍꯥꯏꯕꯗꯤ ꯏꯕꯨꯡ ꯑꯩꯅ ꯏꯕꯨꯡꯕꯨ ꯎꯝꯁꯤꯟꯗꯨꯅ ꯏꯔꯣꯟꯅꯨꯡ ꯑꯁꯦ ꯂꯥꯟꯊꯣꯛꯆꯕ ꯇꯥꯔꯦ ꯍꯥꯏꯕ ꯈꯝꯇꯣꯟꯗꯨ ꯀꯤꯖꯔꯦ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩ ꯃꯥꯅ ꯐꯖꯅ ꯊꯦꯝꯖꯤꯟꯕꯗꯒꯤ ꯑꯀꯤꯕꯗꯨ ꯐꯥꯊꯔꯦ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯃꯒꯤ ꯃꯁꯛꯇ ꯑꯣꯜꯂꯛꯂꯤ ꯑꯗꯨꯒ ꯈꯝꯇꯣꯟꯕꯨ ꯃꯥꯅ ꯃꯥꯒꯤ ꯈꯅꯥꯎ ꯃꯅꯨꯡꯗ ꯎꯝꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯨꯔꯦꯟ ꯑꯗꯨ ꯊꯨꯅ ꯀꯨꯝꯊꯗꯨꯅ ꯂꯨꯞꯊꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯂꯥꯏꯔꯦꯟ ꯑꯣꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯅ ꯈꯝꯇꯣꯟꯕꯨ ꯎꯝꯗꯨꯅ ꯄꯨꯔꯛꯂꯒ ꯂꯥꯏꯔꯦꯟ ꯄꯨꯡ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯪꯐꯥꯟꯒꯤ ꯁꯔꯨꯛ ꯍꯥꯏꯕꯗꯤ ꯂꯥꯏꯔꯦꯟ ꯄꯨꯡ ꯌꯧꯔꯕꯗ ꯈꯝꯇꯣꯟ ꯃꯥꯕꯨ ꯑꯃꯨꯛ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩ ꯃꯥꯒꯤ ꯃꯌꯥꯗꯒꯤ ꯑꯣꯠꯊꯣꯔꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯌꯧꯔꯦ ꯃꯐꯝ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯑꯩꯒꯤ ꯈꯨꯠ ꯑꯁꯦ ꯄꯥꯏꯔꯛꯑꯣ ꯅꯪꯕꯨ ꯎꯕꯗ ꯂꯩꯔꯝꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯉꯛꯅꯗꯨꯅ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯒꯅꯤ ꯈꯝꯇꯣꯟꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯅꯥꯊꯣꯡ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯍꯥꯡꯂꯒ ꯆꯪꯂꯛꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯗꯨꯗ ꯂꯩꯔꯝꯂꯤꯕ ꯂꯥꯏꯔꯦꯟ ꯃꯥꯒꯤ ꯁꯥꯌꯣꯟ ꯄꯨꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯝꯇꯣꯟ ꯃꯉꯣꯟꯗ ꯃꯨꯟꯅ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯤ ꯈꯝꯇꯣꯟꯅ ꯃꯇꯧ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯂꯥꯏꯔꯦꯟ ꯉꯥꯛꯇ ꯑꯣꯏꯔꯕ꯭ꯔꯥ ꯂꯥꯏꯔꯦꯟ ꯑꯣꯟꯕ ꯃꯤ ꯉꯥꯛꯇꯔꯣ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯥꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯐꯝ ꯑꯁꯦ ꯂꯥꯏꯔꯦꯟ ꯄꯨꯡ ꯍꯥꯏꯔꯒ ꯈꯪꯅꯕꯅꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡ ꯑꯁꯦ ꯃꯤ ꯑꯃꯠꯇ ꯅꯠꯇꯤꯌꯦ
Lairen ngꯥꯛꯇꯅꯤ, Lairen. ꯑꯣ, ꯂꯥꯎ ꯆꯠꯂꯁꯦ. ꯈꯣꯡꯂꯩꯁꯦ ꯈꯔ ꯌꯥꯡꯈꯠꯁꯦ. ꯑꯩꯒꯤ ꯏꯃꯥꯕꯨ ꯎꯅꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯍꯜꯂꯛꯂꯁꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯧꯔꯤ Lairen ꯄꯨꯡꯒꯤ ꯃꯍꯥꯔꯥꯅꯤ ꯃꯥꯒꯤ ꯃꯐꯝ ꯑꯗꯨ. ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯔꯩ ꯃꯃꯥꯕꯨ ꯀꯧꯔꯤ. ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯁꯨ ꯇꯥꯔ ꯃꯥꯜꯂꯤ ꯊꯣꯔꯛꯂꯤ. ꯃꯆꯥꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯨꯄꯥ ꯑꯃꯒ ꯂꯥꯛꯃꯤꯟꯅꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯂꯗꯨꯅ ꯋꯥꯍꯪꯒ ꯂꯣꯏꯅꯅ ꯃꯆꯥꯗ ꯃꯤꯠꯌꯦꯡ ꯇꯧꯏ. ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯔꯩ ꯃꯥꯁꯨ ꯃꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯕꯅꯔ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ. ꯏꯃꯥ, ꯃꯍꯥꯛ ꯑꯁꯦ ꯅꯣꯡꯃ ꯑꯩꯒꯤ ꯄꯨꯟꯁꯤ, ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯛꯈꯤ ꯍꯥꯏꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ ꯏꯃꯥ. ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯕꯗ ꯒ꯭ꯌꯥꯟ ꯇꯥꯔꯤ Lairen ꯄꯨꯡꯒꯤ ꯃꯍꯥꯔꯥꯅꯤ ꯃꯥꯁꯨ. ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯔꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯥꯗ ꯆꯤꯔꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯄꯨꯝꯃ ꯁꯥꯈ꯭ꯔꯤ. ꯈꯝꯇꯣꯟꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕꯤꯔꯣ ꯍꯥꯏꯅꯁꯨ ꯍꯥꯏꯈ꯭ꯔꯤ. ꯃꯆꯥꯒꯤ ꯃꯇꯧꯗ Lairen ꯄꯨꯡꯒꯤ ꯃꯍꯥꯔꯥꯅꯤ ꯃꯥꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯇ ꯇꯧꯈ꯭ꯔꯤ. ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯀꯨꯞꯇꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯔꯩ ꯑꯃꯗꯤ ꯈꯝꯇꯣꯟ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈ꯭ꯔꯤ. ꯑꯣꯏꯈ꯭ꯔꯦ ꯈꯝꯇꯣꯟꯅ Lairen ꯄꯨꯡꯒꯤ ꯔꯥꯖꯀꯨꯃꯥꯔ. ꯈꯝꯇꯣꯟꯗꯨ ꯃꯥꯏꯊꯣꯡ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ. ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯔꯩꯅ ꯃꯃꯥꯗꯒꯤ ꯁꯤꯗ ꯌꯥꯏ ꯃꯥꯕꯨ ꯅꯤꯖꯔꯛꯏ. ꯃꯆꯥꯅ ꯅꯤꯔꯕ ꯑꯗꯨꯗꯗꯤ Lairen ꯄꯨꯡꯒꯤ ꯃꯍꯥꯔꯥꯅꯤ ꯃꯥꯁꯨ ꯑꯗꯨꯝ ꯄꯤꯊꯣꯔꯛꯂꯤ ꯌꯥꯏ ꯑꯗꯣ. ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯥꯗ ꯑꯐꯕ ꯃꯍꯤ ꯃꯌꯥꯏ ꯀꯌꯥ ꯑꯃ ꯆꯦꯜꯍꯜꯂꯛꯂꯤ. ꯃꯆꯥꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯥꯏꯔꯤ ꯑꯁꯨꯝꯅ. ꯏꯃꯥꯒꯤ ꯏꯃꯣꯝ, ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯃꯥꯟꯖ ꯃꯥꯒꯤ ꯃꯀꯥꯗ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯏꯪꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ. ꯅꯪꯕꯨ ꯑꯐꯕꯤ, ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯖꯔꯣꯀꯣ ꯏꯃꯥꯒꯤ ꯏꯔꯥꯏꯂꯩ. ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯔꯩ ꯃꯥꯁꯨ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯀꯧꯔꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯖꯔꯒ ꯊꯣꯔꯛꯂꯤ. ꯊꯅꯝꯂꯤ, ꯊꯥꯗꯣꯛꯇꯨꯅ ꯊꯅꯝꯂꯤ. ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯔꯩ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ Lairen ꯄꯨꯡ ꯑꯗꯣ. Lairen ꯃꯇꯥꯔꯣꯏ ꯃꯌꯥꯝ ꯑꯃꯗꯤ ꯑꯄꯣꯛꯄꯤ Lairen ꯃꯍꯥꯔꯥꯅꯤ ꯃꯥꯕꯨꯁꯨ ꯊꯥꯗꯣꯛꯇꯨꯅ ꯊꯅꯝꯂꯤ. ꯃꯤꯔꯦꯟ ꯄꯨꯡ ꯇꯝꯅ ꯂꯥꯛꯂꯤ. ꯀꯪꯐꯥꯟꯒꯤ ꯃꯐꯝ ꯍꯥꯏꯕꯗꯤ ꯃꯤꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯃꯤꯔꯦꯟ ꯄꯨꯡꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯏꯔꯥꯏꯂꯩꯃ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯛꯂꯤ. ꯐꯖꯔ ꯐꯤꯖꯦꯠꯁꯨ ꯂꯩꯇꯦꯡꯂꯛꯂꯤ. ꯐꯤ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨꯕꯨ ꯈꯖꯤꯛ ꯆꯤꯡꯗꯨꯅ ꯀꯨꯞꯄꯤ. Khамton ꯃꯥꯒꯤ ꯃꯣꯃꯨ ꯃꯔꯟꯌꯥꯏ ꯇꯝꯅ ꯂꯥꯛꯂꯤ. ꯂꯥꯏꯕꯤꯗꯨ ꯃꯆꯥꯅꯨꯄꯥ ꯈꯝꯇꯣꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯁꯤꯗ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ. ꯀꯔꯤꯅꯣ, ꯏꯃꯥꯒꯤ ꯈꯝꯇꯣꯟ, ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯑꯁꯤꯕꯣ? ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯈꯝꯇꯣꯟ, ꯏꯃꯥꯗꯤ ꯃꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯤꯗꯀꯣ ꯇꯧꯔꯤꯕꯁꯦ. ꯔꯥꯖꯀꯨꯃꯥꯔ ꯏꯔꯥꯏꯂꯩ ꯇꯞꯅ ꯆꯪꯁꯤꯟ ꯋꯥꯂꯥꯡ ꯍꯥꯏꯗ ꯂꯥꯏꯕꯤꯗ ꯈꯨꯔꯨꯝꯃꯤ. ꯂꯥꯏꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯥꯏꯂꯩꯕꯨ ꯍꯨꯒꯠꯄꯤ. ꯈꯝꯇꯣꯟ ꯇꯞꯅ ꯂꯥꯛꯂꯒ ꯃꯃꯥꯒꯤ ꯃꯐꯝꯗ ꯆꯤꯔꯣꯟ ꯇꯧꯔꯔꯤ. ꯏꯃꯥ, ꯃꯍꯥꯛ ꯑꯁꯦ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯏꯃꯥꯒꯤ ꯅꯃꯧꯅꯤ ꯅꯃꯧ. ꯑꯩꯅ ꯄꯨꯔꯛꯄ ꯑꯩꯒꯤ ꯂꯣꯏꯅꯕꯤ. ꯏꯃꯥ, ꯏꯃꯥꯒꯤꯅ ꯅꯃꯧꯅꯤ ꯅꯃꯧ. ꯂꯥꯏꯕꯤꯗꯨ ꯃꯆꯥꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯏꯃꯧꯅꯤ ꯍꯥꯏꯕ ꯑꯩꯒꯤ? ꯃꯥꯅꯦ ꯏꯃꯥ, ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ, ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯤꯡꯊꯤꯕꯤ ꯁꯛꯌꯦꯡꯕꯤ ꯑꯁꯦ. ꯂꯥꯏꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯇꯧꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ. ꯑꯁ, ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯔꯦꯗ ꯑꯗꯨꯗꯤ. ꯑꯁ, ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤ. ꯏꯃꯧꯁꯨ ꯐꯪꯂꯕꯀꯣ. ꯂꯥꯏꯕꯤ ꯑꯩꯍꯥꯛ ꯏꯃꯧꯁꯨ ꯐꯪꯖꯔꯕꯀꯣ. ꯍꯔꯥꯎꯔꯦ ꯍꯔꯥꯎꯔꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯤꯗ. ꯂꯥꯏꯕꯤꯗꯨ ꯍꯔꯥꯎꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯂꯤ. ꯑꯗꯨꯝꯅ ꯂꯥꯏꯔꯕ ꯈꯝꯇꯣꯟꯗꯨ Lairen ꯑꯣꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯒꯤ ꯃꯄꯥꯟꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯐꯕ ꯌꯨꯝꯕꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯈꯤ.